Tongan tongan ba kanglup furup kaya na khundaminaba lamdam ama oina leminariba furup singi marakta interaction program toina pangthokpa mathau tai haina Additional Director General of Police Dr.I.K Muivah IPS na phongdokre ngasi Additional Director General of Police Dr.I.K Muivah IPS Tribal Affairs and Hills Government of Manipur gi Director Hana Kamai IAS amadi Superintendent of Custom Tilu Lanamai Miroising asina atuba mitungin oina saruk yaduna Roots to Wing Embracing Heritage Inspiring for Excellent Haiba hiramda All College Travel Student Union Imphal na sinduna Legal Awareness Program amagaluna na DM Commerce ki Multipurpose Hall da pangthokkiba Career Orientation Cum Culture and Meet 2025 ki thorum aduda Dr.I.K Muivah na makataraduna hai amaga unaduna wari watai kaya sanaba amadi apamba Phongdok minaba mathau tai masina punna thabak tawminaba yahanbada natana command of understanding su lerakani punsin ba leitrabadi misunderstanding hena thokhalli haiki maram masina tonga ba kanglu furup kaya na khunda minaba lamdam ama oina leminari ba furup singi marakta interaction program toina pangthokpa mathau tai hana phongdokhe amadi ngasi mahairoi sing asina pangthokliba thorom asi mahairoi community gi oina yamna phaba thorom amadi masina makhoi masal gi marakta interaction tawduna amaga tana na hena afaba ama oiraknaba honabada mating oihalagani masida natana lamdam asida mamal naidraba culture asi yokhatpa matamda mahairoi singi thaudang yamna chawnga lei inkhalakliba naha sing asida culture asi yautrabadi ahal laman singna puduna chatkigani haba wafam singsu phongdokhi